NPPꯒꯤ MLA-ꯁꯤꯡ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯇꯔꯦꯠ ꯁꯨꯕ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯁꯇ ꯐꯝꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯇ꯭ꯌꯕ꯭ꯔꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯊꯅꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯄ ꯈꯨꯃꯟ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯟꯗꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯔꯨꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯁꯤꯡꯗ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎ ꯀꯌꯥ ꯐꯣꯡꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯣꯡꯈꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯥꯡꯒꯣꯏꯅꯅ MLA-ꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯈꯥꯏꯕꯨꯡ ꯇꯥꯟꯅꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯣꯠ ꯇꯤꯟꯅꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯄꯥꯎꯇꯥꯛ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯣꯏꯒꯤꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯣꯠ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯔꯚ꯭ꯌꯨꯗ ꯂꯩꯔꯤ ꯑꯗꯨꯝ ꯀꯩ ꯂꯩꯒꯦ ꯌꯦꯡꯖꯒꯦ꯫ ꯁꯤꯠ ꯑꯦꯔꯦꯟꯖꯃꯦꯟꯁꯤ NDAꯒꯤ ꯀꯣꯂꯤꯁꯟꯗ ꯍꯥꯏꯕꯗꯤ BJPꯅ ꯂꯦꯗ ꯇꯧꯕ NDA ꯒꯣꯔꯃꯦꯟ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯒꯤꯁꯤ ꯑꯗꯨꯝ ꯃꯣꯏ ꯔꯨꯂꯤꯡꯗ ꯍꯧꯅ ꯁꯥꯅꯤ ꯀꯩꯁꯨ ꯁꯔꯀꯥꯔ ꯄꯥꯏꯕꯅ ꯔꯨꯂꯤꯡꯗ ꯐꯝꯕ ꯇ꯭ꯔꯦꯖꯔꯤ ꯕꯦꯟꯁꯇ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯑꯣꯄꯣꯖꯤꯁꯟꯅ ꯑꯁꯣꯝꯗ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯁꯇ ꯐꯝꯕ ꯑꯗꯨꯝ ꯑꯣꯄꯣꯖꯤꯁꯟꯅ ꯀꯅꯥꯅꯣ ꯔꯨꯂꯤꯡꯅ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯏꯔꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯄꯣꯖꯤꯁꯟꯗ ꯊꯥꯕꯤꯌꯣꯅ ꯏꯔꯦ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯁꯇ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦ꯫ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯁꯇ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯒꯤ ꯋꯥꯔꯤꯅꯤ꯫ ꯚꯥꯞꯅ ꯁꯥꯔꯒ ꯏꯟꯅꯕꯁꯤꯅ ꯑꯌꯥꯝꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯅꯁꯨ ꯆꯠꯂꯨꯕꯒꯤ ꯃꯔꯝꯗꯣ ꯀꯅꯥꯝꯇꯗ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇ꯭ꯔꯤ꯫ ꯆꯠꯂꯨꯕꯒꯤ ꯃꯔꯝꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯤ꯫ ꯁꯤꯁꯦ ꯌꯥꯅꯕ ꯌꯥꯅꯗꯕ ꯈꯪꯕꯨꯅ ꯇꯧꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯥꯡꯗꯅ ꯏꯪꯅ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯑꯗꯨꯒꯤ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯄꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯃꯁꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯏꯪꯒꯤꯠ ꯅꯠꯇꯦꯗ ꯁꯨꯝ ꯊꯃꯣꯏꯗ ꯁꯨꯝ ꯐꯥꯎꯔꯛꯄ ꯃꯥꯁꯦ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯒ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤꯒ ꯍꯧꯖꯤꯛ ꯂꯩꯕꯤꯕ ꯒꯣꯔꯃꯦꯟꯁꯤꯒꯤ ꯔꯤꯁꯐꯜꯒ ꯂꯥꯛꯑꯗꯤ ꯃꯥꯁꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯝ ꯐꯪꯕ ꯌꯥꯕ ꯃꯤꯅꯦꯅ ꯈꯟꯖꯕ꯫